Mayam taram noksari loinana channel asina ngasi thagasagadoriba video si channel asigoina chaunga ga mapan chuba adugumba video amani ngasi ge video si mayamna commenda tatana hangbirakpa tatana sembiro ona haibirakpa adugumba video amani madudi akhoige nupa ama nupi ma yum paminaba matamda chapu uyan khabai chegap tawado adugi matangni masigi video se mamangda bude aihakna video amadi semkhre ado masina anirak subani ado ahamba thagakiba video du sudum mayam adum phajana adum response pibire ado hadakki aini semjagadori bija masi hana laigiba foldo adu sudum oijarga su ayana kitang hadak se khara nei najaba hai tare ko samna arabada akhoigi chapu tamina base masi phatti kan hainei danako ado chapu ani taragadi chapu ama kai gani haibadi ama punsiroi kan hainei dana sigumba khara sum laiba aduga chapuga khabai ga taragadi hairiba nupi je haiman singman badi ma lakpati akhoigi khabai khara sadana imung je kangkhung chai ba khopa gan adu maina pineba masi ayhana haibusu nate masi like te keda dumaina yawrga laiba poni ko ado ayhana neinurbo matam dadi masi kitang onthore haiba tare haibadi oibi aba hai tare ko chanaba yaba nupa manupi ma laiminaraba akhoi yum paminaraba do nang khabai tare nang lorubudigi ai yum ji kangkhoi chai dore na hairagadi mabani se dum thugai bi film laini madugi result hai yem matamda aduga chafu masen taminaba matamda amadi kai dore ko haibadi amanga na sigi dore ne adui tadi haidana mabani se dum thuna adum khaidongna bi film laigani aduna masigi result singja kitang nainurbu matamda masi chanaba yaba yadaba haiba tare ko mayamna yaningdaba kaya amasu dum lakhane aduna ayhana kitang nei nazare madudi hairiba singja isam samna harabada nupa ma nupi ma yum paminaba matamda nupi jigi role je yam chawe akhoi meitei gi oina natragna akhoi atopa lam gi oiraga swai tare ko nupa ma nupi ma yum paminaba matamda nupi gi makhayam pole imung ama saukhatpa imung ama nungai rakpa je nupi gi makhayam pole haibadi akhoi gi meitei gi oina su akhoi event imoinuna mahake channel launch kaya ama piramiko mahana yaba nupi gi lamchat nupa gi lamchat me ampiriba imung manung ge lamchat kya ampiriba aduda akhoi gi khwaidi ge maroi je nupi gi lamchat sineba aduna nupi sina ayukta gi numidang bo imung manung ge ba tawpham thokpa aduga channel launch mayam se masi phajana ningthina tarogade imung adum chawkhat kani haitare aduna hairiba singje imung se yum palakpa matamda nupi gi makhayam pole aduna bu hairiba chapu yan khabai chegap thirakpa matamja nupa je chapu da dum lengdang lehalaga nupi sina sum chatpaneba haibadi samsam narabada yamna su lai ko masi yengba mawong se adum yengbirib khudimang loi laina khangba ngamgani haitare haibadi masi mapung numit ko ina yengba result amaneba karigumba nupa je nomaijing poe harase nupi je yumjage se poe harase ba nupa je chapu je lengdana lehandoineba nomaijing numise nomaijing dena yumjage se bu thidoineba nomaijing ningtokaba leba fu yumjage sa madi suidan ko ado hojiki chapu yan khabai chegap khija masi ju mai ge sequence amadane laise chapu yan khabai chegap ana mari se sumai leibane aduna sigi sida nomaijing ningtokaba leba yumjage sa mari subuje chapu yan khabai chegap taeba aduna hairiba nomaijing pokpa maga yumjage sapu punupi maga ani se yum pamina bamatamda chafu ga chegap ka tai adumaina sumaina results pi dune aduga akhoige nupa sina ningthoka bo helase nupi sina leba ppa dum helase thangna halase ko adui tati ningthoka ba leba ppa haibadi chafu uyan han sumaila dune adui ta chafu ko yang ga tai hai dune aduga kanagumbana sum haine akhoige maponu mi mana bose chafu masin tai kan haini ko ado sigi results ju siju kitang onaiba haibadi akhoina thirakpa matamda nupa je lengdana dum laigani nupi jina chaptoineba aduna isam samna arbada nupa je mande polase nupi je mande polase aduna nupa se chaful helani nupi ge thirakpa matamda mande da daklong losan dong nateba nipan sunu thirakane ba haibadi nomaijing ningthokaba leba pupa yumjak sa sawajan irai thangja nomaijing masing nipan subuneba aduna thirakpa matamda chafu uyan khabai chegap chafu uyan khabai chegap taganeba aduna maponu mi manaba cha masi chafu ga chegap ka taeba kanagumana chafu masen taina haina bas yarkani ko ado aigi oinadi aigi mot pijabadadi chafu ga chegap ka tagani ba maponu mi manaba se adumana bo khoigi kayani khoigi mayangi songi haitare ko khoigi chanaba yengnabada nupa nupi paknaba yengnaba matamda maponu mit manaba je yam chanari neba akhoigi meitei goinu su haitare adum chani haitare maponu mi yimjage sapoko masen chanagani adigi ningthoka poko masen chanagani laidana yam chanai haitare ko aduna hariba chapu yang khabai chegap thirakpa matamda
ꯀꯅꯥꯒꯨꯝꯕ ꯅꯨꯄꯥꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯑꯦ ꯅꯨꯄꯤꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯑꯦ ꯍꯥꯏꯔꯒꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯄꯥꯁꯤ ꯂꯦꯡꯗꯅ ꯂꯩꯍꯜꯂꯅꯤ ꯑꯗꯩ ꯊꯤꯕ ꯍꯧꯒꯅꯤ ꯉꯁꯥꯏ ꯑꯇꯩ ꯊꯤꯕ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯖꯀꯩꯁ ꯁꯒꯣꯜꯁꯦꯜ ꯏꯔꯥꯏ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯃꯁꯤꯡ 9 ꯁꯨꯕꯅꯤ ꯑꯗꯨꯅ ꯆꯐꯨ ꯎꯌꯥꯟ ꯈꯥꯕꯩ ꯆꯦꯒꯞ ꯆꯐꯨ ꯎꯌꯥꯟ ꯈꯥꯕꯩ ꯆꯦꯒꯞ ꯑꯗꯨꯅ ꯆꯐꯨꯒ ꯆꯦꯒꯞꯀ ꯇꯥꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯈꯥꯕꯩ ꯇꯥꯕꯒꯤ ꯃꯇꯥꯡꯗ ꯆꯐꯨ ꯎꯌꯥꯟ ꯈꯥꯕꯩ ꯑꯍꯨꯝ ꯁꯨꯕ ꯑꯣꯏꯗꯣꯏꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤ ꯂꯩꯕꯥꯛꯄꯣꯛꯄ ꯑꯣꯏꯍꯜꯂꯁꯤ ꯅꯨꯄꯤꯁꯤꯅ ꯆꯐꯨ ꯎꯌꯥꯟ ꯈꯥꯕꯩ ꯆꯦꯒꯞ ꯆꯐꯨ ꯎꯌꯥꯟ ꯈꯥꯕꯩ ꯑꯍꯨꯝ ꯁꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤꯁꯤ ꯂꯩꯕꯥꯛꯄꯣꯛꯄ ꯑꯣꯏꯍꯜꯂꯒ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯖꯀꯩꯁ ꯁꯒꯣꯜꯁꯦꯜ ꯂꯩꯕꯥꯛꯄꯣꯛꯄꯒ ꯁꯒꯣꯜꯁꯦꯜꯒꯁꯦ ꯀꯩꯅꯣ ꯇꯥꯗꯣꯏꯅꯦꯕ ꯈꯥꯕꯩ ꯇꯥꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯊꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯥꯏꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯨꯊꯣꯛꯄꯒꯤ ꯃꯑꯣꯡꯁꯤꯗꯤ ꯂꯣꯏ ꯈꯪꯅꯔꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗꯁꯨ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯌꯦꯡꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤꯗꯤ ꯀꯌꯥ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃꯒꯤ ꯑꯗꯨꯃꯒꯤ ꯌꯦꯡꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯕꯗꯤ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯔꯤꯖꯜꯠꯁꯦ ꯈꯪꯉꯕ ꯃꯇꯨꯡꯗ ꯃꯕꯥꯅꯤꯗ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯅꯠꯇꯦꯕ ꯃꯁꯤ ꯈꯪꯉꯀꯥꯟꯗ ꯃꯕꯥꯅꯤꯗ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯒꯅꯤꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯔꯤꯖꯜꯠ ꯈꯔ ꯄꯤꯖꯒꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯃꯌꯥꯝꯅ ꯊꯝꯅꯔꯤꯕ ꯔꯤꯖꯜꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯃꯁꯦꯟ ꯇꯥꯔꯒꯗꯤ ꯑꯃ ꯀꯥꯏꯅꯤ ꯍꯥꯏꯔꯒꯗꯤ ꯃꯤ ꯅꯨꯡꯁꯤꯅꯗꯅ ꯃꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯅ ꯆꯍꯤ 4-5ꯒ ꯅꯨꯡꯁꯤꯅꯗꯅ ꯃꯌꯨꯝꯒ ꯄꯥꯜꯂꯛꯇꯅ ꯆꯦꯟ ꯆꯣꯡꯗꯅ ꯇꯧꯔꯒ ꯂꯩꯖꯔꯤꯕ ꯏꯃꯨꯡꯗꯣ ꯆꯐꯨ ꯃꯁꯦꯟ ꯇꯥꯃꯤꯟꯅꯔꯦ ꯍꯥꯏꯗꯅ ꯃꯕꯥꯅꯤꯁꯦ ꯈꯥꯏꯅꯕꯒꯤ ꯐꯤꯕꯝ ꯂꯩꯗꯣꯔꯦꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯕ ꯑꯃ ꯂꯩꯒꯅꯦꯕ ꯑꯗꯣ ꯃꯗꯨ ꯑꯝꯇ ꯅꯠꯇꯦ ꯃꯗꯨꯒꯤ ꯔꯤꯖꯜꯇꯣ ꯃꯗꯨ ꯆꯠꯅꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯅ ꯃꯁꯤꯒꯤ ꯔꯤꯖꯜ ꯑꯃ ꯑꯩꯍꯥꯛꯅ ꯁꯨꯝ ꯅꯩꯅꯖꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯍꯥꯟꯕꯁꯦ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯔꯤꯖꯜ ꯄꯤꯒꯗꯣꯏꯁꯦ ꯆꯐꯨꯒ ꯎꯌꯥꯟꯒ ꯇꯥꯔꯦꯕ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯦ ꯆꯐꯨ ꯑꯃꯗꯤ ꯎꯌꯥꯟ ꯇꯥꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯎꯌꯥꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯊꯣꯡꯅꯕꯗꯨꯅꯤꯀꯣ ꯆꯐꯨꯁꯤ ꯆꯥꯛ ꯊꯣꯡꯅꯕꯗꯨꯅꯤ ꯃꯕꯥꯅꯤꯒꯤ ꯔꯣꯜ ꯑꯃꯃꯝ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯄꯨꯟꯖꯟꯅꯗꯦꯕ ꯇꯣꯉꯥꯜꯂꯦꯕ ꯑꯗꯨꯕꯨ ꯆꯥꯛ ꯑꯃ ꯏꯟꯖꯥꯡ ꯑꯃꯁꯦ ꯑꯩꯈꯣꯏ ꯆꯥꯔꯝꯗꯥꯏꯗ ꯑꯅꯤꯁꯦ ꯇꯣꯠꯁꯟꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯑꯃ ꯄꯥꯟꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥꯁꯨ ꯃꯍꯥꯛꯀꯤ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯈꯠꯇꯅ ꯈꯣꯠꯇꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯁꯜꯂꯛꯇꯅ ꯈꯣꯠꯇꯅ ꯇꯧꯖꯕ ꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤꯁꯨ ꯃꯍꯥꯛꯀꯤ ꯂꯦꯚꯦꯜꯗ ꯃꯥꯅ ꯑꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥ ꯇꯥꯟꯖꯔꯒꯁꯨ ꯃꯥꯒꯤꯁꯨ ꯃꯍꯥꯛꯅ ꯉꯝꯅꯕ ꯇꯥꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤ ꯈꯪꯗꯦ ꯊꯕꯛ ꯇꯧꯕꯅꯤ ꯈꯪꯗꯦꯀꯣ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥꯒꯤ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯥꯅꯁꯨ ꯑꯃꯨꯛ ꯃꯦꯟꯈꯠꯆꯔꯛꯄ ꯍꯥꯏꯕꯗꯤ ꯑꯅꯤꯁꯦ ꯏꯃꯨꯡ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯏꯃꯨꯡꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯅꯨꯄꯥꯅꯁꯨ ꯃꯦꯟꯈꯠꯄ ꯅꯨꯄꯤꯅꯁꯨ ꯃꯦꯟꯈꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯒꯅꯦꯕ ꯆꯐꯨꯒ ꯎꯌꯥꯟꯒ ꯇꯥꯕꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯅꯤꯁꯦ ꯃꯁꯤꯒꯤ ꯑꯅꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯔꯝꯅ ꯏꯃꯨꯡꯁꯦ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯏꯃꯨꯡ ꯍꯥꯏꯗꯣ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯆꯐꯨꯒ ꯎꯌꯥꯟꯒꯁꯦ ꯐꯩ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯁꯦ ꯃꯁꯤꯅꯅꯦꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯔꯤꯖꯜꯠꯁꯦ ꯍꯥꯏꯕꯗꯤ ꯆꯐꯨꯒ ꯈꯥꯕꯩꯒ ꯇꯥꯔꯦꯕ ꯃꯁꯤ ꯈꯥꯕꯩꯁꯦ ꯅꯨꯄꯤꯁꯤꯅꯤꯀꯣ ꯑꯣꯏꯗꯣꯏꯁꯦ ꯉꯁꯥꯏꯒꯤꯗꯨꯁꯨ ꯆꯐꯨꯒ ꯎꯌꯥꯟꯒꯗꯁꯨ ꯎꯌꯥꯟꯁꯦ ꯅꯨꯄꯤꯅꯤ ꯑꯣꯏꯗꯣꯏꯁꯦ ꯅꯨꯄꯥꯁꯦ ꯆꯐꯨ ꯑꯗꯨꯝ ꯂꯩꯍꯟꯗꯣꯏꯅꯦ ꯑꯗꯣ ꯈꯥꯕꯩꯁꯦ ꯅꯨꯄꯤꯅꯦꯕ ꯇꯥꯗꯣꯏꯁꯦ ꯆꯐꯨꯒ ꯈꯥꯕꯩꯒꯤ ꯃꯇꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯗꯣ ꯁꯤꯒꯤꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥꯁꯤꯅ ꯆꯐꯨ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯅ ꯈꯥꯕꯩ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯕꯥꯅꯤꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯈꯔ ꯍꯩꯁꯤꯡꯕ ꯅꯨꯄꯤꯁꯤꯅꯈꯔ ꯅꯨꯄꯥꯁꯤꯗꯤ ꯈꯤꯇꯪ ꯉꯝꯂꯞ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯅ ꯈꯔ ꯍꯩꯁꯤꯡꯕ ꯃꯍꯥꯛꯅ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯏꯟꯕ ꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯦ ꯏꯆꯝ ꯆꯝꯕꯅꯤ ꯈꯪꯗꯦ ꯀꯣ ꯑꯗꯒꯤ ꯍꯦꯛꯇ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯍꯩꯁꯤꯡꯕꯗꯤ ꯑꯣꯏꯒꯅꯤꯕ ꯃꯥꯅ ꯍꯩꯃꯟ ꯁꯤꯡꯃꯟꯕꯗꯒꯤ ꯄꯥꯁꯤꯡ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ khitang handong hanjindi tawbu yaidana ko haibadi ngasai chafu yanggidassu nupisina magi ngamjaba level da tawra ini nupasu mai ngamjaba level da tawra ini ba adumai tawdana masi yam phai yam chanai haibani ba amom dharagadi imung mayum palakpa matanda mabani na puthoksaraga mabani na imungche kayani mai pangna palakpu dune ba adu ngasai khabai tarapsina nupisina khara hai singba nupasi digi nupaji khara chambani khangde mi ngamdabani khangde ko adugumsida nupisina ngamba haibadi nupisina mi unabo ergasu mi ama kainoma wari sanarpa matamda oiragasu adi imung siga mana thodang khara hena nupasi digi lawbugumba samna haiba tarego adugumba oiganeba aduda mahana khara haisingbo itaragadi kitang handong jindi tongna taredana haibadi hekta nupaji ta namat panataba ko adugum kitang ama yengnara agati babani tusu yam phabadum oiganeba chafu ga khabai ga tawse adune hana hainingibse kanagumba khoi khabai tara khabai khara saraga yumde salak sani ka haragati madu kainom da sakaniba phadnaba lakadaba poto phatabrum doina ongini haitare aduga mathangije asina chafuga chegapka
chafuga chegapka masiju chegapse masi nupini ado khabai ji kitang de mane result je ko masi amorom dhar ga ju cham thongpum matamda chafu je akhoi gi chegam na sappaga ma tu dana ba leidana thangdok thangjin tawdana kha cm da khodan kha tawidana habadi chafu ji ngak thong ngak sing kha tawe adugumna masi gi role je yum pala phum matamda nupi sina nupa je akhoi gi kahani soida ngam dana ba yam hona ja bai tare chegap si am phabane chafu ga chegap tamina je habadi nupi je imung manung gi yum balong ge matang do bi ko laitin ge matang do bi mak se khara kahani lupsan ba natra khara khangja ba haitar ko adug moi gani ba nupa jina kariguma akhoi ge nisha ba sa sara ga su nisha cha tana ba yu tha la ga su thak tana ba chai yo khopa leidana sigum kayama taw gani ba aduga kari haini nupa jina akhoi ge paisa je khorsa je chong chong tawra ga di mangjai dana adugum su nupi jina hai sing ba digi mana paisa da paisal laga paisa khara ga sum sijina ba sigum bai tare yum pam ba akhoi ge nupi gi thodang phajana lau bai tare man ekta nupa jina mat pana te sinamo ngam naba chatpa sunate ba adu nupa je soi da ngam dana ba haitare ko laitin khoiram dana thabam sa thogo su ai gi nupa je soi ngam dana ba khotana ba kain leidana adu mo hona jaba adu ba am oi gani haitare ko aduna chafu ge chegap ko tab je masi yam phai dana haina bane ba aduga akhoi ge nupa je chafu tare nupi je chafu tare ani je chamana re ko adu bi tara gadi masi ge results n kaino haiba matam da nupa siga nupi siga magun je mana bo gani haibadi nupa na tauriba kholiba asigumna nupi su dum tawbungamba adugum oi bitare haitare aduna ani je khitang hekta mungna ba dum yawgani ba haibadi nupa sina nangna tawringe aisu ngami ko haiba maina khitang mungna ba haitare sauna redana sauna ba je themna dabugumba adigi karigumba khitang lusalakpadigi sauna badigi nupi se ai mapam chalani ga chakhi ba haitare ko aduga nupa nang chat khradi halak pa yaroi kana mungna ra dum leiba adumai tawbadigi khitang lapthokna gi bai tar ko adugum oigal leba aduna hairiba chafu machine je masi adum result gi matugina khala luna dum longneba aduna hojiki chafu machine tamina baja nupa su nupi ju khitang handonjin khal darka laire haibadi mana tawringai ju ngami ko aina taw si adu ka hani khitang ka hani mabani ji khitang mungna ba khal yawgun baja masi ni chafu machine ta da phatte na hainer bise aduga akhoi gi mayam na haina ba thaine digi haina ba result du na akhoi gi chafu machine ta ga chafu ama kai gani ama thuna sigini ga haibane ba sidi ekta ta ba ta mayam ki gani ba ado masimok su oide ba aduna miyo bigi lab se kana gumba ma laita ba khota ba je chafu machine ta gera chafu khabai ta gera chafu ga ta gera chafu go yang ga ta gera laita ba haibadi mark se pusi tienga da ba haitar ko adugumba mi oi ba habisidi chafu machine khapki wa na te ba akhoi miyo ba khadum loi sira khado be ngata ne ba aduna nupa ma nupi ma akhoi ge yum pa minar ga babani chamanan ka siroi ba amana dum han gani ba aduna amana hana thuna sini habi sigi pose sing kitang chana da bhaitar ko adune sumaina chafu machine gi sidi sumaina lai haidana ai thamjage ado ngasi ehana thamjari bisa masi ehana yam khang haidana semjaba mukthina sete aduga mamangda siga chamana ba video amasu dum sem khre ko adugi video duna akhoi gi result se tarugo matamda akhoi gi nupa ma nupi mayum pa mi nerba singje nuai tabasu dum mayam thengna ba yawe haina sum thengna jaba da haitar ko aduna sige matang kitang nainabam change haitare haibadi ahalaman singna mamangda pirime be result se kitang akhoi da chamam na ba kitang tayo na ba lak pamaramna ona taina sum chat khidoreba aduna kitang nainaruba matanda masidi samsam narabada nupa ma nupi ma yum pami ro matamda mabani na pan gi dorbi yum ja karam khopan oi gi duno karam ba mong da yum chla gi doina habje kitang ubungam batune nupa ma nupi ba pangna da bajidi safu ya na hita lep ya de masidi mabani na pale ba yumban ja masi kamai na leirakani mabani je kamai oi doino habje kitang akhoi da khangan batune kanaguma mana adum yeng bada haitare ko nupa ma nupi ma ko yum thangna bada sumai leire mai mafong numisina sini habidi ning thoka bani nupi duna yumje ge sani ka ha nung thoka bale bo yumje ge chafu yan khabai adui tari khabai tare adui tadi khabai khara sa nupi adu haiduna tawraga de poto amorum sakhani ba ado chafu go khabai ge ta ba se aina hoji mamang de pijakhiba result do adugi matungin de nupi jina khara hai singba oigani nupa ga nupi ga laiminara pa matamda nupi jina khara mi ngambani khangde nupi sina nupa se khara mana kahani sena bani khangde karigum khara lai ge doine ba hai singbai tare ko adu mana khara hai bido yam henjala ge haiman singmandana pasing thu ina haina bi wane ba adu yum ma hojiki si yeng pa matamda mabani pale ba khupan je masida nupi jina khara hai singbo oigani haiba dune ba mayam da in thamjani ngi masini ai hangna ngasi chaunga ga mapan chuwa video ma lokhachabani
channel asina thagasariba video se hojibawda 950 haise marakta video kaya ama dum muthatpa yaukhrabani habidi kayani matamgi matungina sana da khara sadum lakpa yaubudigi khara sadum muthatpa yawi aduna video di aduke matikti yambani haitare ko yumbalongi matangda aduga hyangna khubang mai gi matang sum yengjabado adugi video khara sadum yawi history ga mari lainaba aduga akhoi umunglai ga mari lainaba video kaya ama su semduna lae aduguma video kaya ama adum semna gidamakta thorang tawrga leijari ngasi video se buyeng beri ba channel singna channel se subscribe tawdriba yabi belegdi channel se subscribe toksinbiramo aduga ngasi video ing beri ba channel sing khoigi like button je masimasu click khaga adum tawbiramo haitar support khaga tawbiro adonge like amamna hangna matung tarakba video kya ama semna bidamta aingonde ithil kya ama piba oi haitare adunani aduna ngasi video simadi matang swaida loisinjarege matung tarakba video singidamukta mayam ngai mina se haitana haijari kangloi pa imana yai fare